Kuki Narco Terrorist chattharakliba lanjang asida state amasung center leingakna tuminna leishinbagi mayokta hayeng ayuk pung 13 dagi phaoba meeyamna Lambi lamjao da human chain Semduna Khollao laobagi khongjang changshillagani haina COCOMI na lauthokre hauzik lamdam asida oirakliba fibam asigi matangda ngase lamfel party leiba COCOMI gi office ta lup asigi maru oiba thomi kayana saruk yaduna pangthokiba paugi mifam amada COCOMI gi coordinator thokjom somerendron hai Kuki Khollao paiba singna drone bombing chattaduna lebak asigi national security da singna raklaba phaoba India leingakna tuminna leishinba ase yamna laibak thebini Kuki Narco Terrorist singna drone bombing na chingba ahenba lalong kaya chattaraklaba phaoba center leingakna yengduna leiba sida wahang kaya thorakle Masina maram oiraga center amadi state leingakta Manipur gi meeyamda nongmagi waroba hengalakle maraga sida hose Manipur da thokliba irang asida state leingak ke thaudang asi karino haiba ase meeyamda chamam namba umma oirakle irang ase lakshina ba center na hotnaribra natraga state leingak na maromdom thengnaribra haiba ase meeyamda mayek sengna khangande masigi matangda center amadi state leingak na meeyamda sengdokpham thoi hose lamdam asida oirakliba fibam asida ngarang COCOMI gi component body sing punna phaminadna tongan ba warep ohum laure warep sing gi manungda drone bombing chathaduna micham meeyamda attack chathariba Kuki Narco Terrorist sing asigi mathakta central force na numit mangani gi manungda khud thadaba taragade Manipur dagi central force khudingmak hankhigadabane hauzik lamdam asida oiriba fibam asida center amadi state leingakna tuminna leishiliba asigi mayokta yaningda ba phongdoktuna hayeng ayuk pung 13 dagi 12 phaoba lambi lamjao da human chain Semduna Khollao kaya laobagi khongjang chaksinba amade Manipur gi miyam ngakpa ngamdraba Manipur police ki DGP amade Manipur leingak ki security advisor khudakta lauthokadabani haiba warep ohum ase laukhe warep sing asigi matung inna hayeng ayuk ke pung 13 dagi 12 phaoba chathagadaba khongjang asida Khollao manga haibade micham miyam ngakpa ngamdraba central force sing hankigadabane Kuki militant sing leingakna terrorist oina lautho drone bombing gi thawong terrorist ki thawong ne India leingakna Manipur miyam da yengliba miteng yaningde amade Manipur leingak ke pangdaba thawong yaningde haiba Khollao sing ase miyamna laugani haina mahakna makhata ke koi hayengsi ayuk ki pung 13 dagina koi gi 12 phokse koi sorok ta thorokanda school da like tambiriba college tambiriba sing yaona loina koi gi leingak ki loisangda thabak torbe khudemak yaona koi gi human chain semga akoi India leingak amadi central leingak toriba kenogi state leingak toriba thawongje akoi sopen pendre haibi Khollao mayam akoi Laominnasi haiba ma Manipur miyamda akoi thamjari lairiba DGP security na Kuki Terrorist na Kuki Terrorist ni haiba kangbu singna drone bombing tawduna bisam yam singi punsi koi kanba ngamaktraba amadi khoi gi yengba ngamtra ngakpa ngamaktraba dina DGP madi security advisor se magi phamji khoi chendo hojite khoi thambiranu haiba ani asi akhoi gi mokoi hidden agenda laibra mokoi khangamni akhoi ngakna bagi wakhalonu chathadramina mokoi ji anoba ma sindokpiu haiba wafamji akhoi ya kenoda khoi gi India leingak to masi thamjari